ngasi phongkiba tuan tuan ba manipuri se phongsing amasum thokiba thawdo wathok maruoibe I pausing khonga saraga manipur top channel gi maikai digi myamna thamjigi ahanbada social media da lana unaba hona bigenu nungsirai haukiba sai khara asidagi hauraga khongman miyam gi oiba tangai fataba kya leibadagi khongman gi khongnung da sathariba zone 1 gi 5 fawba gi manungda sako thorang gi thabak singa sibu kanaguma miyai khara na kalakpagi mawong da tuan wafam kya social media da amadi miyam punba mafam singda sandok tuna thabak thoram singa si lan uhana bo hona riba singa si kudak tagi lepi uhaina khongman jila parishad ki pradhan m nungsi reina khuyepi duna thadurokpa sirol amada fungdurakli sirol asina makha tarakpada thabak sing khongman miyam gi apambagi matungina tuan ba committee semduna thongju ac gi mla da miyamna kanna haijaduna pangthoklibani ac gi mla na masagi interest da pangtau tawbanate maram aduna sigumba sakwa thorangi thabak sing asida kanagumana ayet papina bo honaraglabadi madu thengnana bgidama khongman zone panchayat ki manungda leiba miyamna lepli paikhalagdiba thabak thoram sing asi yariba makai khong manung asida sieliba isel sing asi danaba makha hanganana ba paikhalibani loinana matam goinasu khongnung asi sengdoktuna lakhibani makha tana su adumak sengdokhigani kanagumana masibu rajniti gi oiba wafam oina onthoknaba hotnaduna tuan ba platform kya da ngang sakpa si matungda amuk hana tawbidana basu khangalakli makha satarak poina to pawmana nupi amana red fort pu natragana center na compensation pu haikre yamna mak ngakningai oidi pa pawmani india gi puari da ikon konba mughal gi ningthau bahadur shah Zafar gi suthang amagi loinabi oiramba lukhrabi ni haijaba nupi amana Delhi da leiriba itihasik oiraba red fort asi mangonda pihananaba natragana madugi compensation center na pinanaba direction pibiu haina Delhi high court ta wakat thangalakre maki wapam madu court aduna ngasi reject tokre high court adugi justice rekha palil gi bench na maki wapam madu court ki thabak thoram sing maram sadana matam mahanana ba thawong ni hairaduna dismiss toki maki plea du karigumba makhalgi merit amata yaudi hainasu justice rekha palil gi bench aduna singdoki nupi petitioner adugi council na court aduda phongdokibada lukhrabi adu lairik laisu haite loinana court ta satuna case thengnabasu matam sana ngamhodabani haiba wafam thamki amaromda high court ki bench aduna di maki wakat adu justification amata yaudi haina reject toki sultana begum kobi petitioner aduna maki council gi khuthangda phongdokibagi matungina mag asi delhi da mughal gi ningthau oiramba badashah bahadur shah zafar tu gi rightful oiba regal higher amani sohari kumsing englising amaga sanipan yankhai gi tareta british ki east india company na mughal gi aroiba ningthaurel bahadur shah zafar bu singasan dagi kumtahan khibani matam duru leramba ma ki asset punamak british east india company na ain kaina loksinduna makhoi gi custody ta thamkhibani hawkhiba kumsing englising amaga samapan humfuda india lenga na bahadur shah zafar tu gi masa masuni haina bedar bakta kauba miwe amasu sakangki mangonda central government na pension pibusu hawkhibani madugi matung kumsing englising amaga samapan Marfugi August taraga mangada Home Affairs Ministry na Sultana Begum hairibi nupi asidasu pension pi hoki India government na pi riba pension adu yamna likna yamdana pi hainasu maki wakat aduda panki suhaidi atopa pawamanamo SDPI gi leader hatpada sijinabani singnaba car Kerala police na thengnakre haiba pawmasu ngasi phongki bise phongda phongli Social Democratic Party of India SDPI lusingba KS Sanbu Kerala gi Alapusa area da sakangdabasingna hatlamba thawdo aduda miyoising aduna sijinaramba oigani haina singnaba car amangarang Kerala police na phangmangamkhre car adu Kanisu Kulanskar Temple manaktigi police na phangkhibani Mararikulam police amasum fingerprint expert singna car adu kupni yengsinbagi thabak sathari sohaki case asigi matangna police na mamangda car adu miat pasing aduna barapi duna wairaga thawrakhibani haina singnarambani scooter ama tongduna
KS Sanna mayumda halakpagi lambida कार तोंगदुना लाखिबा एसाइलेंट सिंग अदुना महाकपु अटैक तौदुना हाटखिबनी हाइबा वाफम पुलिसना फोंदोकली SDPI गी लुसिंग बदु ngarang sakhangdabasing aduna halamlaba matungda कार aduna ngasi पुलिसना थेंगनरखिबनी पुंग 12 gi manungda senior political leader ani hokhiba nomaijung numita halamba thaudo aduna maram oiraga Alapuza district miya marakta achauba tension ama lerakli KS Hangi Mihat Adugi Mamang Pung Taragani Togi Manunda BJP leader Rajit Srinivasan Busu Maki Yumgi Tongal Tamtina Hatok Lambagi Taudo Lakrabani High River Taudok Singer Sigi Matunda Police Sing the Bamio Yankay Room Lokotuna Kastarida Namsin Krabani Hanesu Pau Sinamakatana Fondorakli Makasa Tarakpoina Topa Pau Mana Huran Kibagari recover Tobangam Kresohari Angoba Masugi Yoda DI pickup gari registration number AS01NC4483 manual hak 30 apokpa Alimuddin Laifamna Kukar Par Operator District Assam digi huranduna Manipur romna pukre haina pau pirakpadigi Kangpokpi Police Station gi OC Inspector Henmin Thang Kipgen amasuma ki timna Kangpokpi gi area da section na thibu humbagi thabak satabada phangmangam khre Assam dagi pirakpa pau du hek phangbaga Kangpokpi police singna mikup na hom singna angamba thakta hona duna gari edugi khungul libada ngasi nungtil pung baro makhairom taba matamda Kangpokpi ward number 1 gi area da khamduna leiramba thenaki huranduna puramba gari edu fogalaba matungda mapung fana mathau tana rokhatpam thokpa ain goeba thabak sing lokhalaba matungda mari renaba police station khusinaki Hauzi gari edu Kangpokpi gi police station tekta kaidana leiri haina Kangpokpi district police cyber and medo silna fongdorakli haina su pausna fongdorakli loishilakpo ena to patendak pa paw mana Philippines ki typhoon na hat ki bamioi sani gani pan sukre yangkhai thiba khangdri Philippines ta sai si gwena khwaidigi sathina kanba typhoon nonglei nungsitna akan ba saitheng piraktuna miyoi sanigani pan sian khreina lewa sigi national police nang si phongdokre hauki be sei kharagi matam sida sathiraba typhoon nonglei singi marakta handake asina khwaidigi hena mi hatpa nonglei ama oiri akan ma nonglei sida hauzuk phabi oina miyoi saniga kuntraga mapan su on kre adugo yamdrabada miyoi yangkai gi mathakta thiba khangdana leiri typhoon rai haina khangnariba tamthiraba nonglei sina Arki Pelago Lamdam gi mayai thangma madi kha thangma sarukta naikhai duna mi amadi lanthum kya mangta kankri hainasu police na sihap tawri handaki akanba nonglei nungsit asida miyai lising kuntra hena mayuma kai thadoktuna sapagadaba mafam singda lainakre makhoi gi yum punamak nonglei nungsit asina humdokre thudekre sohari samudra khongban leiba yum ayamba super typhoon asina thudektuna humdokhi hainasu pausna makhatana fongdorakli aduga hauji koinadi myam paus matang ase lusinjarage amasum pathok da soi ki plan ki kya yaurs myam na ngakpi gani amasum matam geba maruibi I pausing su myam da leptan update pijara kanesu senel sigi mekedi gi myam na thamjari and thank you